ngase phongkiba tungan manipuri se phongsing amasum thokiba thawdo wathoksingi maruoibe I pausing khongosraga Manipur top channel gi maikedi myam da thamjigi ahanbada Nepali nupi sing Myanmar purga lalonmi case NIA na thizilagani hawkiba se English sing ni taraga mapana Manipur phaurga Myanmar tamna puna bohona ramba Nepali nupi chamaga nifuga tare amasum nupa kuntraga ni thoi Manipur police na Imphal amasum more digi rescue tokiba case du NIA National Investigation Agency na thizilagani hari masak maming takthokningdaba NIA gi official amana phongdokpagi matungina Southeast amasum West Asia gi leibak sing Nepali nupi singbu thabak pigani haina thajaba piduna puraga mafam aduda sex threat sathanaba honabagi thawdok sing miyamna khangnarbu afamne English singani ga taraga mapanda nupi lalon bani haibgi singani ngai oiba mawng amada nupi samaga nifu threat yauna punna Nepali samaga humdraga mapan Imphal amasum more digi Manipur police na rescue tokibani makhoi adu rescue toroba matungna Nepali embassy da sinakibani magna hai case asigi matangna mathau taba material sing NIA na khomjin bahore NIA gi maikedi gi Nepali citizens oiba Rajiv Sharma koba magi mathakta case file tokibashu leire amasum Rajiv na Nepali nupi nifu Manipur gi more tamna thaduna trafficker singi matinga loinana Myanmar lanthokna bohona ramani Manipur phaurga Nepali nupi singbo lalon potkum Southeast Asia gi leibak sing thabagi maridenam case sing su NIA na thijilagani Nepali nupi singbo lalon bigi thawong sathaba oiramgani haina singnabadagi atopa Nepal gi citizen asakaji lama tamang koba amasu Manipur gi moreda Nepali nupi khara lotuna thamnamadagi fare mag NIA gi custody do wangpang sathaduna nupi lalonbagi thaba asida Manipur Delhi amasum Nepal base toba mising kana no haibadu khangdoktuna fakanaba hotnaragani haina NIA gi official asina su makhatana phongdorakli Makasa tharakpoina to papamana Manipur High Court na Imphal dagi Delhi phau satpegi Ayaba pikhiba Myanmar masa 7mapham khangdre Supreme Court na High Court ki order stay tawraga Myanmar masa 8 puthornaba direction pikre High Court of Manipur file tawrakiba public interest litigation amagi wayel satharaba matungna mamangi kumja English nganiga kunga matoida court asina pikhiba order gi matungina Imphal dagi Delhi phau satuna mafam madura leibiba United Nations High Commissioner for Refugee digi protection lauba yahanbegi Ayaba pikhiba order dugi mayokta Union of India gi maikaidigi Supreme Court of India da special leave petition ma file torakpadagi apex court na ASLP adu ngasi khanakhibaga loinana High Court of Manipur na pikhiba order adu stay tawkhibaga loinana Myanmar masa 8 adu hojik mapum khangdre Haibanina High Court of Manipur da makhoi teret kidamak PIL file tawkhiba petitioner na makhoibu puthurakhtuna mari leina pa authority da sinagadabani haibagi direction pikre leba asigi apex court oriba Supreme Court ki order adunga si Justice AM Khanwilkar amasum Justice AS Okagi bench amana pikhibani High Court of Manipur na May 3 English singaniga kunga mathuida Myanmar masa 8 pu Imphal dagi na Delhi phaubu satpa yabagi Ayaba pikhiba judgment amasum order dubu silence torokiba Union of India gi maikaida lefkiba Solicitor General of India gi maikaidigi ngasi Supreme Court na ASLPSC lokhalakora High Court of Manipur na Ayaba pikhiba miyoi taret adu hojik mafam khangdre habu wafam Supreme Court thamki Union of India gi maikaidigi file torokiba ASLP aduna Supreme Court ta phongdo libana High Court of Manipur na pikhiba judgment amasum order aduna Myanmar masa 8 adu New Delhi da leiba UN High Commissioner for Refugee gi makhara protection phangba yanabagi damak Imphal gi Delhi tamna satpagi Ayaba pikhibane hana phongdoki loinana High Court of Manipur na pikhiba judgment amasum order aduda Myanmar masa sing adu migrant sing nate makhoi asylum seeker singni haina phongdokpuga loinana makhoina leba asida changsilakibadu leba asigi satnariba law singbu violate tawduna thugaigi haibigi wakalda changsilakiba nati haina phongdokhi haina su ASLP aduna Supreme Court ta phongdokhi loinana High Court of Manipur Myanmar masa 8 aduga mari lainana PIL file torokiba masamaku advocate oiribi Nandita Haskar na maki PIL adu file tawroduna phongdokhiba wafumna Myanmar masa 8 aduna Delhi da satpegi flight ticket amasu makhoina Delhi da leiduna UNHCR gi makhada refugee gi status phangdriba phawgi mathau taba thorang punama magna thorang tawbane habu wafum su phongdokhibane haki
loidana High Court of Manipur PIL file torakiba petitioner aduna Myanmar masatare adu Parliament State Police Station officer in charge natraga New Delhi gi maphambo konchiliba police station makoigi maming matha amasum address na singbasingsu register tawgani haibagi wafam fongdokpa laiki haina fongdorakli adumoina ma High Court of Manipur na pikhiba judgment amasum order adugi mayokta Union of India gi maikedi file torakliba ASLP adu apex court asigi justice anina lakholaduna ASLP adugi maikedi lepkiba solicitor general petitioner aduna miyoi taret adugi thaudang laukibra haina hangbada solicitor general na lauki haina khumladuna maana miyoi taret adugi matangna Supreme Court phongdoragadabani soiki loinana kanaguma miyoi amana leba sida changnaklaba matungda amuk leba sidagi thokiba matamna mangonda leigidaba fundamental rights sing aduna kari no habu wafam su apex court thamladuna maana America gi law khara thugaiduna leba aduda changsiluraba matungna mak amuhanam masagi lebakta halakadra haibagi argument fabu toki Supreme Court ki justice anina solicitor general gi maikedi gi torakpa submission sing taraba matungda ASLPSC gi respondent sing na mathang tha taruk faw gi manungna pakum pirakadaba notice sing issue toki aduga High Court of Manipur na pikhiba judgment amasum order adugi matungina thabak to onthoktriba oiragadi judgment amasum order adugi matungina pangthokadaba thabak thoram sing stay tawduna thamle hainasu pawsna makhatana phongdorakhari atopa paw manamo High Court na Minister Bisurjan amasum MLA S Rajan yauna respondent sing na notice issue tokre Manipur gi taraganithu suba Legislative Assembly mikhalda manga thongju Assembly constituency masum taragatare lamsang Assembly constituency ki karakiba Minister Thongam Bisurjan masum MLA Sarkhabam Rajan yauna respondent kharagi matakta mathang sina seram nekena masum pukram sumatina petitioner oiduna file torakiba election petition sing ngasi High Court of Manipur gi tongan bench ani na lokhatuna khanakiba ga loidana petition animaki respondent sing the notice sing issue tokre election petition number 4 of 2022 oiriba seram neken gi petition adu ngasi justice anthem bimolna lokhalakpada petitioner gi makeida senior counsel namairakpam Jotendro na lepki aduga mahakpu counsel Murtaza Ahmadna assess toki ko na petitioner counsel gi submission sing taraba matungda election petition asigi respondent sing oiriba thongam Bisurji sanglakpam Presyoji ramasum pangthokriba mikhaladuna manga thongju Assembly constituency ki returning officer oikiba respondent ahumakta sayol ahungi manunga pakom pirakadaba noticing issue tokre loinana kona issue toriba notice asi respondent singda acknowledgement card yauna registered post ta thana was direction piki loinana case asigi makhata ba wayel gidama amuhana mathang thagi taragarupta list tawna busu khanki Amoram the election petition number 3 of 2022 wherever petitioner Pukramam Sumati gi case asina ngasi Justice MP Muralinder gi bench na lakhatki ko na matter asi lokhalakpada petitioner gi maikeda senior counsel HS Paunamna submission toki ko na petitioner counsel gi submission sing tarba matungda election petition asigisu respondent number 1 oiriba MLA S Rajan yauna respondent sing notice issue tawkibaga loidana makhataba woyel gidamak matter si mathang thagi kungamangada amuhana list tawna direction pikhi haina sufongdorakli makasa tharakpoina to papamna tourism project Laiden Park integrated tourist circuit pumangmangle Laiden Park integrated tourist circuit thadakiba lupa crore kaya arimatare ide government ki Ministry of Tourism gi senthang makhada Imphal East ki Laiden Park ta packet kiba integrated tourist circuit miyamna kariguma makhalamata gi kana ba pidana puma mangle circuit asigi damak thadakiba lupa crore kya gi sanpham su are matare kumja English singani ga tara dagina taraga mathoida ministry gi senthang makhara Manipur Development Society na implementing agency oiduna packet kiba Laiden Park furup sobi Laisang Hidden integrated tourist circuit ki saru ama oiriba Laiden Park integrated tourist circuit asi yamnas senpham ama thadaduna semgatpa hauraga loisindana ngasi phaoba thambadagi thadakiba senpham singadu arembada manghalaga sanafam khangdana leiri hari Manipur lenga ki tourism department gi makhara pakhaliba project asigi apunba senpham asi lupa crore taruka point marfuga marini masigi manunda Ministry of Tourism na Manipur Development Society da lupa crore mangaga point taragani pangi senpham project asigi damak thadoramkhre wall fencing public toilet Khonglambi Unasaba Thong Nambol Binasingba Yauba project asigi mapung oiba
components-singgi manungda khara natana ayamba loisinduna leirabani mafam aduda sagaliba toilet complex asi amor akai kya tasinba mawung madil taadaba sarambana akai toy kya yauduna sizinaba yaba phibami oidre amasum Laiden Park Integrated Tourist Circuit asi saba loirabus hauzik mapu pandana leiri amasum laingakna lamkoiba kyagi lamthungpham ama oina lupa crore taruka point nifugani pan sangna sagatkiba tourist circuit asidagi salang sahi taragani thoiromasi lupa ma phaoba kanaba pidana amasum lamkoiba amatadagi lupa amagi ticket kaktana thadakiba yamlaba sanpamadu arembana mangle tourist circuit asi tourism department gi makara pakhalabasu hauzik mapu pandabagumna leiri tourist circuit asigi nakalda sankhatkiba footpath amasung wall fencing gi makong sengdokpinaba leitana narak mongsong olagreidi mafam aduda leidiba pukri mapal sarot habung amasung napi singnang na pik thale pukri su amot pana thale mafam asida lamhen tuhenba mayai kaba chinjak saban ha kyagi yakabung oiraga leidi mafam aduda mamang thakta mi tharu yalga shiramba phawba yaukrabani integrated tourist circuit asigi gate mamang maktada lanai miyuisina nung pasilaga yolaga leidi mafam kharagi mamang duri mafam adu Laiden Park Integrated Tourist Circuit ni haibasi masak khangnaba signboard ama thelamkhibani adubu ngasidi signboard loina mangkhibadagi mafam aduda sagalibadu karino haiba kanamatana khangnadre haina supawsta phongdorakli atopa pawamana lainga kadi yanadri BJP gidi yanakhre Manipur da lariba tungan media house sing advertisement gi bill pithoktabagi mayokta BJP Manipur Pradesh amasung Manipur lenga ki mathakta all Manipur Working Journalist Union Amzu Hills Journalist Union amasung Editor Guilds Manipur EGM na thamkiba boycott adu BJP Manipur Pradesh ki oina di bill pithoklagani haina thajaba pirakpadagi kom thokre lenga ki di makha sathari ngasi numidang waram Amzu amadi EGM gi oiba emergency mifam ama phamlaba matuna warep silokibane mifam aduna lokibu warep sing adudi BJP Manipur Pradesh ki President party asigi pithoktana lairiba advertisement bill sing thamagi manungda pithoklagani haina thajaba pirakle maram aduna party asigi mathakta thamlamba boycott khudaktagi handokle adumaina Manipur lenga cabinet minister department sing amasum corporation society amasum authority singa mari leinaba pauk singdi makhatana boycott chathakigani haina su pauks na palakli atopa pawamana gari huran ba uhum phare Kaksing district police ki commando team na gari huran ba mi uhum makoina huralakpa Royal Enfield gari ani ka kona na ngasi phare police ki paun hai far ba mi uhum adugi manungda more sasanaudagi Pauminlen goite mafam asimaktadagi Lunmilan goite yauri makoi ahumna huralakpa Royal Enfield ani edu Imphal dagi more tamna thorakpada parallel check post dagi fawani makoina gari ani edu Lamphel PS amadi Thawbal PS ki manung chanmadagi huralakpani haiba khangmangamle pharaba mi ahum adu makoina huralakpa purakliba gari ani edu ko konana Kaksing police station na sinakhre so haidi atopa pawamana mayang Imphal police station na thumjinkhre Kaksing district ki arongdagi Imphal West district ki Khodak awang laikai da mayum panba samam ningo ningthauzumong wising khai nganbi misi gi asumba langlarangjin putho haiduna misi siga mari leina semkiba jesina mayang Imphal police station na thomjinkhre thaudo odu ngasi nungthil JCS na sinduna laikhidrabi mauna sigi mapam lamdamda maike dongi miyam ge ba mi phama pangthoklaba matungda mayang Imphal police station na laktunu thomjinkhibani JC ki maike mayang Imphal police station na misi sigi asumba langlarangjin putho misi sigi FIR khutak palo police na nakal namatagi yengka thabak tawgunu haiba khulaw kya lauduna get nam khaina bonaki adubu miyam gi irang adu hena kanchilakpadigi police na tear gas samadi mogbom sijinaduna miyam ta khaiki khongjang adugi matang na laikhidrabi gi apopana hai maki masanupi misi isi yamna singnani ngawai maramasina mayang Imphal police station na misi isi ki matang na thamoi sina thabak tawiduna asumba wayel sathabiyu misi isi gi langla langjin puthoktriba phawba asiwa haksang okhiroi misi isi gi postmortem gi report April 19 phawgi manungda JC da sinadrabadi makhata bu khongjang kya changsilagani sohaki atopa pawamana Tamelong district ki Phaitol village manakta lamai sapadigi sorong ekar mangarom gi umang mang takre Ziribam district ka taina ba Tamelong district ki manung sanba Phaitol village national highway kuntra ka tret ka thangnana leiba umang asi nungthil pung mari makhairom taba duwaida lamai saklakpadagi sorong ekar mangarom gi umang mang takre lamai sakpagi paw phangmadagi Ziribam forest division amadi fire service Ziribam na sangsinduna sakliba mai edu kanana ba akanba thabak sat lokatki
Sorokna pung anirom sumno hotnaraba matungda lamai du mapung fana muthatpa ngamki adubu akan mongna tamthina salakiba lamai duna uwa ningthina horiba umang adu ekar mangarumgi sangdi mangtankre thagdo du gi matangna jiribam range forest officer in charge and biras nahai lamai si matokram saglakliba no haiba haujuk phawba khangmamdri adubu miyoi khrana mai si thabo iramgani haibagi singnabdi lei asumna maram sadana uwa hoba chingda mai thaba sina mausagi akoibigi khal sauna akaiba pibida natana mafam aduda horiba nauriba upal singyauna maru fangna manghali asigumba mai thadokpagi thawong si makhatana tawbiganu maram sadana umang mai tharabadi Indian Penal Act 1927 gi makhara serak pibi yai hen supali atopa pawmana UP mihat singda asengba sing khumjinduna thamle victim singdu hana namduna phamlana bikhi aina Trinamool Congress na maral sikre Uttar Pradesh ki Khebraspur khungang da leibai mungama gi miyoi manga hatkiba thawdo du gi matangna asengba sing khumjinduna thamle haina nga Trinamool Congress na phongdokre imung adu gi nupi member sing adu buhatringai gi mamangda rep tawki haina party aduna maral sikre Uttar Pradesh ki Prayagraj district ki manungda leiba Khebraspur khungangda irai numiki numidang imung amagi miyoi mangabu maya thobok khulai singna hatkibani haina police naiki makhoigi fact finding delegation na ngarang tamthiba mihat adudagi hinghauba sing adu hinghaunaba UP gi Prayagraj ta leiba khungang adu sakhi mihat adu humni gi mamang thokibani thamoi sholibiri thawdo odur leikhidраbi nupi sing adu haksang sing adu mapi thonglamde amasum hinumgi khayat i thoklamki haina imung aduna Aikoida hairakki haina Trinamool Congress ki national wogang loi saket gokhalena ngasining thukaba numita tuitawki victim sungdugi manungda ani edu phuduna hatringai gi mamangda rape tawki haibisi makoina singne haina imungi miyoi singaduna police ta khanganki haina tubit kaya marumda man haiki madu tawraba phawbada police na rape ki FIR ama register tawkide madugi matana wang hangmada mafamdugi police ASP aduna imung aduna masi Ayiboina pirakidi haiki haina gokhalena tuitawki victim ani dugi manungdigi amadi masagi sei kungani to shurabin piyamani aingi thabak sathaba yaba mara leibe tawre haina phongdolabani admadu wahaina oiraba phawda police na FIR ama soidanamak register tawphom to e haba logi tangai fadraba kangun singadu ASP aduda ayhakna tambi patai yamna sengna hairabada rep amasum hatpagi case asida achumba mayam ama khumjinduna thamle haina Mr. Gokhalena makhataki atopa pawmana miyoi taruk sibigi serak pikre Islambu ikaiba pi haibagi damak Sri Lankan nationals ama mayam sangduna hatkibada yawbagi damak Pakistan gi Punjab province ki court amana ngasi ningthokaba numita miyoi tarukpu sibigi serak pinaba amasum atopa taret pu punsi supagi jail gi serak pinaba wayel takre lehauriba tai convict humfuga taretki amamamda Lahore High Court amana sai anigi jail gi serak pikhi Lahore dagi kilometer samarum lapa Sialkot district ta Islambu ikaiba pi haibigi matangna miyoi sanipan gi khutpu amana December 3 da garment factory ama attack tawkiba amasum madugi general manager Priyanba Kumar bu miyam sangduna halaga haksang adu mai thakibani amaromdana khwaidigi ahal oiraba miyoi laikhidre malemgi khwaidigi ahal oirabani haina Guinness World Record na sakhanglabi Japanese nupi ama masagi sei samaga taragamapan subada April taragamapan laikhidre haina mafamdugi official sinanga sini thokaba numita phongdokre Kane Tanaka Japani khanung sup thangba Fukuoka region January ani English singa samapan subnigi ohumda pokhi sei samagi mamang English singa samapan maudragani thoida maha Hideo Tanaka ga luhongki masamari pokhi manga suba ama yoki amasum Guinness World Record na 2019 da khwaidigi ahal oirabi hingliba miyoi ama oina sakhangkiba matamaduda punsida maki khwaidigi nungaiba mikup kari no hangmada haujikni haina makna pakhum pikhi atopa pawmana waithau protected forest area da singtem khaiduna yum sajiliba sing thudekre waithau protected forest area da pata phaiduna sing tem khairiga yum sajiliba sing ngasi loina thudekre makhatana pata paiba amasum paidaba yengdana protected forest area da yum sajiliba sing loinama eviction sathagadori waithaugi protected forest area da ngasi police ki ahenba forcing yauna satakhiba joint survey da kana kana lam khopsinduna lairibagi haibadu masak khangdokpangkre hairiba miyoi sing adu mathak thangba authority gi ayaba hek phangmaga ain yoeba thabak sing lokhatkadori
waithau protected forest area gi manung saliba usoi pokpi dagi waithau thong phau gi marakta ain gi wang da sing tem khairaga yum sajiliba sing adu ngasi ayuk pung ni palum tabri gi survey satabau khibani survey adu da pata pairaga leiba mioi kya su thenaki adubu reserve forest area amaso protected forest area da pata pairaga laisiliba sing adu niyam gi wang da oibana makhoi sing adu gi mathakta higher authority gi ayaba hek phangmaga akan wa thabak sing lokhot kadori pata paidana lam khopsilaga laisiliba sing adu athubada notice piraga eviction chathagadori waithau protected forest area gi usoi pokpi thongdagi waithau thong phawgi manungda lam khopsinduna yum humfuga manga leibigi manungda humfuga mathoidi revenue department na pata pi tholamne amasum yum mari khaktamak pata piramde pata sing adu english singani ga taraga humdoi amasum taraga mari da pirambana ayamane 1985 ta piramba pata su yauri protected forest area gi manung saliba jaga sing adu da revenue department na maram sadana pata kya pire haba khangwadagi english singani ga taraga torka thobal forest division na makoi sing adu kakthana dc da khangan khraba sunga si phawba thabuk oina pangthok tuna lakhibani masina maram oiraga eviction gi processing sathaba yadana lakhibani waithau area da lairiba protected forest area na koliba maphamasi ngarin lambi gi ye thangba sartagi hawraga indo Myanmar lambi gi mamang thangma sarukta lairiba singi saruk sing asine ngasigi joint survey adu usoi pokpi thongdagi waithau thong phaw satakhibane waithau protected forest area da pata phairaga sing tem khairaga yum sajiliba sing asi thudekpa pumlo loikre pata phairaga lairiba kaya amasu mathak thangba authority ki ayaba phanglaga eviction sathagadori amasum survey asi ngasina aroibusu oidri makhatana sathakigadauri haine supaus na palakli loisilakpuna myam hauji Russia amasung Ukraine ani gi mera tholiba conflict sigi matangna myam da update ang tanga pijaramge US ki top officials sing Blinken amasung Otina Ukraine gi kifta Zelensky gi unakhre US ki Secretary of State Antonio Blinken amasung Secretary of Defense Laloch Otina numaijung numit ki numidang athengma Ukraine gi capital kifta leba sigi President Volodymyr Zelensky gi unakhre madu Russia na Ukraine da landa khibadagi lan nanglaba leba asida satpa US ki khwaidagi wangba thaki khongsani Zelensky ki advisor ama wariba Oleksiy Arestovich na interview ama thaki madudi hauji Ukraine gi capital la top American official ani du Zelensky ga warisanaki local matam da numidang pung 10 rom tabada YouTube ta sandorakhiba interview du da Arestovich na haki madudi makoina maru oina khulai supply amasum Russia ga mari leinaba joint policy sing khanagani advisor sina numaiju numita interview ma da wangang khraba matungna US ki Department of Defense na comment ama tapiyu haki de department station ju khudaki oina comment ama tapirakide Russian forcing nongpok kha thangba saruk singda Russian troops in capital Kyiv Paisin manatragana Zelensky gi government bu singthubo ngamdabadagi Ukraine gi khama sum nongpok thangmo saruk singda sanction kibani langoi salaba port Mariupol bu mapung phana control tawna bu honariba Russian troops singbu nongpok thangba Donbas region dagi takthokpa ngamna ba hena matik mayai laiba khulai sing tharakna ba Ukraine US amasum masigi misang singda pressure piki khongchar adugi mangoinana Zelensky na US amasum masigi misang singbu counter offensive kansinbada mateng panggadaba khulai sing tharakpagi damakta thagatpa phongdokhi toigum sumangna makha taraduna US ki invoicing Ukraine da lakpa matamda khud hanglak loidabani haba wafam se phongdokhi UK gi Prime Minister Boris Johnson European Commission gi President Ursula von der Leyen amasum atai foreign leader kya mamangna kipta laktuna Ukrainian government pu makoina saugatli haibasi utkrabani khongchat sing aduna pressure pibadagi US na tangai phadana President Joe Biden natragana atai senior officials sing na Ukraine sanabagi schedule semna bo honarakibani mamang do White House na phungdo kibra President Biden na Ukraine sanaba thorang tawba leite haki Zelensky na mamang na US ki senior official amaga mai onsinaduna unakiba si February 18 haibadi Russia na Ukraine nanda sindringai dani numit aduda mahakna Germany gi Munita US ki Vice President Kamala Harris ko naki conflict adu matam sanglaklabasu Russian President Vladimir Putin na lan handokpa yabigi ingit amata pirakidaba loinana US amasum European allies na Moscow da leptana athingbasing laukthokhi amasum Ukraine da kulai supply tabusu hengat ki haidi hauji koina di matang sa lusinjarage pathok sagi besoi ki plan ki viewers man nga pigani thank you